Prime Minister Ngashifaoba Manipurda Chattriba Karigino Manipur asi India ki part ama Oidrabara MP Vaiko Bharat ki Prime Minister Narendra Modi na chahi ani hena mihat mipun chathaduna lairiba Manipurda di Ngashifaoba chatludraga malem gi leibak sinba thungna chatuna lairiba asi mahaki karamba karba laibagi no natraga mahak malem pumbagi Prime Minister Oidrabara haina Tamil Nadu gi MD MK gi MP oina lakiba Vaiko na haike hari Mahak na haikibada PM haibasi Prime Minister haibani adubu aikhoigi Prime Minister asidi picnic minister oiduna leire haina phongdoki hairi amadi mahak na makha taraduna parliament ta phongdokibada Prime Minister haibasi Bharat sida leiriba miyoi crore chamagani fugini adubu Bharat ki mafam ama oiriba Manipur da thokliba irang sigidi nongmata chatludraga malemgi leibak sinba thungna chatuna leiriba asi kari karba leibagi no natraga Manipur si India gi part ama Oidrabara hangki hairi MP Vaiko na Parliament Manipur si India gi part ama Oidrabara haina hangkiba wahang adubu unparliamentary oi aduna proceeding da record tawroi haina speaker gi chair lauriba deputy chairman na haiki hairi loina na MP Vaiko na haikibada unparliamentary oi haibasi karino masidi Prime Minister gi thawong sina hayalakpani haina wafam asi house thamki hairi